Good morning, ma'am. Kurumjari, asi notice video TV na yuk kuting sendok seri pa news analysis program da THOKCHOM san ma'am taram no seri. Anmuk tada notice video TV ki site ki ngasi mege tang tara malem gi ima gi numit Mother's Day sigamari lena Happy Mother's Day manipur da leri pa madi malem da leri ima kuting magta famongol bizari. Ngasi manipur da phone ri ba tongan tongan pause sing di yaw ri ba maroi pause sing kar khana na bidama study the next in the library, Mianos, do the second Naraba, was a ming on a Punjabada, 𝐍𝐄𝐖𝐒 President AMMOCOC, was also up most of the Nasigi manipur phone reposing the creek, your big have unbegun Tambit and Zalozagap. Kugisanga Express, quite the lady, Kamzongi, Kun Sing, Maita Kibado, Minister Amasung, MLS in the Young Sincre, Security Gap lay with the Toki Bani Govindas Aduga, Nagasing as Entermenterda, Kongdang Sincre. I will pause more will power near Yaduga. Whale and powder. So we could get Home Minister and Set Kibagi, Adugama Funo Kiba, KNB, Satabani Hibagi, official report Pangdri, evidence Fanglagadi Union, Lingata Wakatkani. I walk from Pungoki Aduga. Manipurgi Irang Lushin, Harabadi, Foxi, War Kudaka Lep Kadavani, Mahiro Taru, Ekoipuna, Amato, and Irepa Iran Maminarasi, Amoko. Sigi pausing ayamana lonama kogi haribe pausing asina ayama maroi pausing on phone ri habada ahan bagi on koi jiuji garang han megi tang tariat ta thoki ba kogi nagasing namna khunta ba mfam hum thai bata roja sidai kogi KNB ni signaba singna kogi yum kuntra na mai tha ki ba tuga nupi em faraga abuji puti thador khreja Sigumba was put 2023 dagi, left and Sathar Pirang Sigi, Waroshinama Lakadra and Ninering in Serek Sita, Hosi Irang, my gay emerald, the Su, my gay emerald, the Sudumuk Film lady. Come on, in with a pause. Ziki Songlo, again Namli Wangli, Sigi, Zaga says that Quigi, Namkai Wang, Mataki Habatari, Namkai Wang Malana. We Shangshalak ba Dugumba Cookie militant sing Quay Kiene Bini Hanat Hazaba to get Kalup Singer and mine Landarakpa Tong Shemasi Yamna Quickie seriously Manipur da Yam sound a tempting like Manipur Yam sound a tectorpa as well as Indiagi Lamai the Indiagi soil. Namkai Ngawang Madagi Satarakpa to Bumba, a show etek, Amani have a say, see, I'm a smack shang of Wapama Manebako. Although a quay Masajida Quena Laiba Wahangdi. Quay Barat Langaksina, a quay Sireshida, Namkai Wang Madagi, Namli Wangli, Duga, a quay Soro, Sigi Hariba Mafamsida, etek Satarapa Matamsida, Baratki security. Baki Kanoda, sovereignty, da Yam sound, Singnarakpa, Tugumba, Tong Amani Haina Baratangagna, serious when a Kanwagi Mamima, a question who's a power, Ta Devo, Masineva Kodiamna, so Uba, question Namak, Akodiamna, so Uba, serious way of question Namakwigi, Manipuri as a whole, a coin Manipuri, Miamda, Laibo Hangse. Baraki Tonganva. Tonganwa from the Hybatare, Maruina, Kaspirgi area, the Hirasiko, or Rastani area, the Hirasinatraga, any Atopa, West Bengalgi area, Amatabu Hiragasu, I wing Kaiwang with the Gishwina, Yatektoraga, 𝐍𝐄𝐖𝐒 Taraba Mishimina, Topola Simba from Lakpatarga, Tektorakumatam, the Barat Lingaxina, Housing, Manipurgi, Namli Wangli Soro, the Tuibasida, silent Wediva, serious Winnie Yingri Swina, Ladam Gatra Hibasiki questions never. Yes. Ado Targati, Barat Lingaxina, Karigumba Karadi, Silesida, Aquisi, Atopa. Lamda Barchete, Bapam the Ladiva, Adumba Praza Singa, Equator, Yangiba Miang Siga, Anisigi, Mrakta, Sound of Kenabama, Away says the late Rivra, I was never. Tangsida, Manipuri, Miamjina, Barata, Aquena, Yangba, Barata, Tazabatamba, Barata, Quagi Manipuri, territory, she protect the beginning, Barata, Quagi Miam, say, protect the beginning, have it Hazabasi, see.
kamaina yengba yari bagi have a question ama lebak miamda masidi akhoi su hangjake ba ko matang se sida koina sorry matang se sida koina mamangda 2023 dagi akhoi lamdam sida akhoi ngamkhai wang madagi akhoi lautuna ba yawba manba lautuna bagi thong yawba adumba kaino amaga loinana akhoi manipur ge manungda akhoi internet conflict kama create toraktana internet conflict kama laktana misi minam yamam yorpa aduga akhoi se nena tatapa adumba kaino yamam lerakpa mioi kya ge punsi mangraba mioi kya ge mayum makai mangraba mioi kya masagi maramdam marai paksida sida akhoi kaino oina refugee oina akhoi internally displaced person oina leirakpa sigi timing sida bharat ki lusing basingna masi yamna seriously akhoi solve tawna na hona bagi mami ma ta tana lakpase siga hojiki namli wangli chorota hojik attack torako matam dai thausa da mong da yengi ba miengse masiga masi adum mari ilei leine haba tareko yes ana masi na takpati bharat ki lusing basingse bharat ki india ge adum lusing basingsina akhoi manipur ge manung da thuiba internal crisis akhoi manipur ge miam da piriba sapu se masiga makhoi gi policy program ga hakheng no natraga nakoi na ba karino akhoi gi keno amati sida nexus amadi samjan na wakhalon na badi swai gi pochire sira mami tare eba ko nalam da ba tare ga di bharat na dewanda bhat ki chapcha ba adumba utpham thokpa strength to chapcha no utkrane phumjida as surveillance operation ni khangde natraga kaino akanba thawak kharati paikhat khrane ba ada even akoina ujabada haujiki haiba areas leiba adumba central security forces or paramilitary forces singsiga akoi mafam dugi leiriba public ki leader singa public ka unkhatnaba public ka yam kanna akoi gi wahiwata myam exchange tawnaba akoi uiyeba ko masi na takpadi adumba bharat ki india gi adumba security forces or paramilitary security forces singsina lauriba thodang se mafam sida lariba akoi gi praja singna satisfy oidre praja singna thajaba ngamdre haiba question sine ba laisi ana swai matang sida hauji kene bi akhoi senaba senaram gani haiba gi akhoi da mayam ta akhoi thajana ba pot ama laisi sensu senaram ba yaina khali adwai da akhoi gi actively adugumba kainoma force ama engage over ngamba adumba force ama akhoi thok to ngamba ise kene bi natana atopadi leine ba thajate atopa force hauji mafam sida landaba ngamgodaba anu atopa force leine ba thajate kene bi senaram gani an mayam thajana se adum oisu oiram gani na khalleba ko ado kene bi do ka akhoi mamang de adum haina balai bhat ki adum ba kano singsiga security forces mayam se masiga akhoi india gi indian army parachute kambu ko adagi akhoi para commando kambu adagi akhoi te Assam Rifle or natragana border security forces or singsiga akhoi internally ko akhoi share to minaba operation share to minaba policy program share to minaba khuju khulai share to minaba adagi akhoi logistical support na singba share to minaba makhal miyam amagi akhoi potchi adum lei haibasi akhoi miyam na dum ikhang nei ko leibagi mami so dum phajana tai ada khar kupthana masi yamna phajana clear oina naina ba taraga su yengba taraga su adum mari leina gani haina akhoi dum jo thajayeba ko ana masida sida bharat ki lusingwa singsina yamna systematically akhoi manung sidaina internal crisis be amam ka series of internal crisis be amam ka thawoina masi plan taurabra haibasi question su laego yes ana sida akhoi na laksaning badi akhoi manipuri as a whole akhoi manipur against the akhoi manipur da akhoi threat toriba manipur ki integrity da aduga akhoi coexistence da threat toriba force saudaba or masak akhoi uraba force singse masigi mayukta akhoi permanent oiba akhoi chapchaba akhoi apunba united effort ma semkat danaba aduga loinana akhoi fazana politically as well as akhoi diplomatically akhoi fazana
ꯚꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯆꯞ ꯆꯥꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯦ ꯂꯧꯈꯠꯍꯟꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯁꯦ ꯃꯁꯤ ꯌꯨꯅꯥꯏꯇꯦꯗꯂꯤ ꯑꯩꯈꯣꯏ ꯆꯪꯁꯟꯅꯅꯕ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯧꯈꯠꯄ ꯃꯇꯝꯗꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡ ꯀꯣꯏꯁꯟꯁꯤꯅ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟ ꯃꯔꯤꯗꯤ ꯍꯥꯏꯐꯦꯠꯇꯤ ꯂꯩꯅꯩ ꯑꯩꯈꯣꯏꯒꯤ ꯀꯦꯟꯕꯤꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯏꯕꯤꯗꯦꯟꯁ ꯐꯪꯂꯒꯗꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯋꯥꯀꯠꯀꯅꯤ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ NPFꯀꯤ MLA ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯁꯤ ꯀꯦꯟꯑꯦꯚꯤꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯒ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯍꯥꯏꯕ ꯄꯣꯠ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯥꯅ ꯐꯪꯂꯤꯕ ꯁꯣꯔꯁꯇꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯃꯁꯤ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯁꯤ ꯌꯥꯝꯅ ꯆꯤꯔꯕ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯅꯕꯁꯦ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯁꯨꯃꯥꯏꯅ ꯄꯤꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯗꯦ ꯁꯨꯃꯥꯏꯅꯃꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯅꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯏ ꯑꯗ ꯁ꯭ꯇꯦꯠꯃꯦꯟꯁꯤ ꯈꯤꯇꯪ conflicting oiko statement itself is somewhat conflict ko do statement do phajana akoi kano tawde madu endorse tawba ngamde akoi siresida foreign hand yawi haibase ngamkhai ngang wangmadagi chathara iba akoi kano se akanba akoi siresida attack se habtare ko masi akoi tongan ba akoi source khardagi natraga site khardagi makoida mateng phangaba aduga shakti leiraba kangrup ama khakti oire habase clear oire tanako adudi namli wangli choro sigi hairiba areas the border wang masire sida leiriba khogi kano se shakti se militant se kene b ni habase mayamna khanei kene b si nataba atopa element atopa tai shu adai da operation tawi haibagi akoina kano leibra ba mamang da evidence leibra ba mamang da su ngamkhai nga wang dagi he crime me ama akoi kano me ama violence me ama attack me ama chathrak pa mamang da su leikhre da ko leikhri ba sing do ji kene bi ngakta adum hoidana do ji ki hariba area sida akoi ngamkhai wang dagi changshal lakpa lanthok lanchen adai da activities me ama mamang da tawbagi potsu leire haijariba adu kene bi ni habse me amni khangnara ba potne ba adugumba mayam du leibagi aduda yumpham oiraka oigane ba ko ye leisho kaisingna mele leisho kaisingna phongtoi be statement se aduga akai manipur gi ai kai khumna jariba akai honorable home minister na haibiri wa phamsi akai gi officially magi kenoda adugi report to subsana officially confirm tawre haba report to lakh 3 haba wafam du da basis to haiba oigane na khalleba ko adu akoi da matang sida haining idi adugumba statement singuna akoi gi miyam sire sida yamna discourage oyeba akoi gi lengak sina paikhaliba thabak singse yamna satisfy oidaba akoi da insecure oiba akoi da yamna discourage oiba adumba wakhallon na akoi gi miyam da phawhalleba adumaina haibagi muhutadi hoina pambadi khara bond oiba khara strong oiba aduga khara retaliatory oiba adumba khagi manipuri miyam interest ta ko thabaksu tawhanningi wasu nganghanningi aduga chapchana response su tawhanningi hai tare hoi manipur government naga khudakta magi khoi MLA sigi team mama minister Govindas masamagna honorable Govindas masamagna ga lusingba home minister lusingba team mama khoi hairiba area ta junction dana tawriba kholiba that kind of initiative to akhoi puningda madumakti khoi nuaiba phoi akhoi sanction bi na tawiriba khotpiriba myam do khoi penbadi phoi aduga maduta natana akhoi union government sita kitang mating du kitang leitakna haitare ko union government sigi leiriba response kitang adequate response ama phamse leihanba ngamna na ba security ge lapses khara leigre ga di hairi ba adu security ge lapses si adu yamna sensitive oiba mafam sida kari gi security lapses leigadori no ba akhoi gi unified command krai chakrage
mafam sida akhoi ngamkai wangmadagi akhoi da crime toraga so akhoi people da insecure oiraga so akhoi people yum kai mai changla ga so adaida security lapses oigrega harga justify toraga leibi yari brava ada namli wali choro sida ta batai bafam amada atopa front amada sumba attack cha mu halaga chathare enjo khalla je ate maramni moidi systematic oiba attack toraiba kangbu se systematic oiba plan amagi makhala tor poi ga tori neba da mathang mathang ate mafam da so tor poi yaba adu security lapses ki issue se am lai tori brava adu thara ga di comprehensively ngam khai pareng che masi yamna tight oiba security gi adumba chapchawa measures se manipur lengak na center ki lengak ki in coordination da chapchana masi ki thabak sing se paikhat pham thoeba ko ana crime kano thokanda incident thokanda irresponsible oiba haikatra akhoi miyam da asa tawriba tu nataba adumba makhalgi statement sing akhoi lengaki lo singwa sing or natraga political leader sing sina phongdok na bagi culture se masigi mahutta akhoi state as a whole aduga state sigi leiriba mai constitution ye power adugi manungda akhoi constitution ye makha manungda akhoi isu akhoi ge bas kenoma akhoi kare haitare akhoi mini sovereign power amadi state sing da su leijari bani madu chapchana constitution ye provision makha da phajana utilize tawrakanda akhoi ngamkhai wangda piak pa chaitheng se ma ithil se masidi seriously dil tawbagi thawama manipur lengak ti lehenningi aba sigi wakhalon si anmaina thamjaki yamno je je makha tabda laksani sina digang sigi mari mari oiba pausing ayam bodumak yauri kogi naga sing na jantar mantar da khumjing chungsin kre aduga naga gi student union gi lusingba amana phongdo ki wafam da aikoi mafam sida niwa lakpa natte adubu aikoi gi phongpam thokpa demand sing tanba lakpa ni hai wafam aduga Assam Rifles personnel singna kolai paiba militant sing adugi mating pangki haiba maral su mana siki aduga lamdam asida santi puraknaba khongthang da chatharakpa su agreement asinga sidi naga misam miyam da hanaba license ka manare haiba wafum phongdu kheba tare naga student nen ki lusing on phongdu li wafum kama yeng se khoi lamdam sida laiminari ba khoi naga isini nau singna akhoi rethinking nama laiba kano sidaki trend sidaki piraiba chaitheng sidaki naga isini nau singna khoi rethinking nama thok taba leibra admaina aigi wakhal da feel tawi akhoi se mamangda akhoi tongan ba wakhalon meyam ama khakna lamjing oirakanda khoi manipur se masida akhoi disintegrate tawba manipur sidagi tongan ba duga leipak amamam semba adagi state sembagi wakhalon semasi kuki singsu aduga naga isil nau singsu suaina umangda khoi tongnarak paneba adu naga singsu akhoi naga gi apun ba state semba natra country semba yu wakhal sina mang tharaka leirak paneba adu ngasidi makhoi gi 1997 gi august 1 dagi NSN IM ga kwek pinaraga chatharakpa dumba shanti gi wari se masi sei kya sure 2026 pa sei 29 years suraba ko sei 29 years se masi lisang sitna bharat ki lusingwa singa shanti purakna na ba aduga loinana amakhoi gi leriba kano se issue se masi gi waroi silama purakna na bagi wari chatharakpa gi mahi oina ngasidi makhoi lairiba inhabitant area sida achoba threat ma lakhrabane bako masi gi tangkak sire sida naga chali nau sina wakhal khanda haudragati raba matam wakhal khanda ga dori bano haiba wangsi thamjage na khoi manipur gi damakta oinadi manipur as a whole naga gi area ta oisano or any mafam amadu oisano khoi mafam amada leiba khoi gi manipuri miyam amada akhoi manipuri population amada pirakpa adumba chaitheng se masigi China se manipuri punamakki thamoida akhoi madugi China se akhoi feel tawi haba tare aduga adugi China adugi chapchaba aduga response to
ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯈꯦꯠꯅꯕ ꯊꯤꯗꯅ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯄꯤꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯝꯂꯤ ꯋꯥꯡꯂꯤ ꯆꯣꯔꯣꯗ ꯄꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯗ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯅꯠꯇꯦ ꯇꯥꯡꯈꯨꯜꯁꯤꯡꯗ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯅꯠꯇꯦ ꯃꯅꯤꯄꯨꯔꯤ ꯑꯦꯖ ꯑ ꯍꯣꯜꯁꯤꯗ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯏ ꯃꯗꯨꯗ ꯄꯤꯔꯛꯏꯕ ꯆꯩꯊꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯁꯤꯡꯗ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯅꯝꯂꯤ ꯋꯥꯡꯂꯤ ꯆꯣꯔꯣꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯗ ꯇꯥꯡꯈꯨꯜ ꯃꯤꯌꯥꯝꯗ ꯄꯤꯔꯛꯏꯕ ꯆꯩꯊꯦꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯣꯂꯤꯗꯥꯔꯤꯇꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯐꯤꯜ ꯇꯧꯏ ꯑꯗꯨꯅ ꯋꯥꯠꯁꯣꯏꯕꯔ ꯑꯩꯈꯣꯏ ꯂꯥꯛꯄ ꯑꯦꯅꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗ ꯑꯥꯎꯠꯀꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ including our Pangan community na madugi chapchaba solidarity loinana akhoi iraicha amada iraicha kanglup amada akhoi piakpa aduga state chigi aduma territorial boundary da integrity da piakpa se theng amani hana lauraga Manipuri as a whole akhoi unitedly akhoi naga sing da piriba se theng se masi damta akhoi response piminna si amasung madugi damta lemina si haibo khalon che masi jo phongdok jage ana tangkak sida naga sing khaktana makhoi khaktangda akhoi kano se challenges se mayok nare haina dumaina khanbagi wakhalon naga isil naw singi thamoida fil tobiganu masi akhoi Manipuri as a whole koi punamake thamoida akhoi phawba pen namani haiba wakhalon se naga singda ai with solidarity galoina masi wafam se thamsake zik Manipur tholiba sahi ahum hela ba kogi irang asi loisin bangam na leiba sigi mari lenna kogi mahiroi taruk lup taruk na Manipur da leiba mahiroi lup taruk na apun boina kuyak pidun thadro pa serol lamagi matungina Manipur gi irang loisin ge harabadi proxy war khudak ta lep kadawani ha wafam ne hari policy kamai yimbe mahiroi sin fondol mahiroi singi statement ji akhoi kano amada akhoi achumba akhoi kano amani akhoi maikai da haitare akhoi achumba mayonda pupa adumba mieng amani aduga statement anamani lawi adubo akhoi ki silamdam sin leriba CSO sing natraga akhoi student loop sing boiro amoro akhoi statement gumba kari gumba sesirati akhoi yam rhetoric koiba yamna akhoi ki kano hoiba akhoi ki proxy war ni aduni ga ni amna akhoi ki kano hoiba bon hoiba statement gumba so dom leina ba ko adu akhoi ki makha ta ba flow of action da tawthorak ba thabak ta akhoi si chapchana akhoi miyam se amatoina coordinated hoiba movement amakha lakna nambagi maikai da work tawba gi mami se khaga hek mami torok thabak oina torok pa kan mami hek samak pa tongan ba situation khara hek ta laga akhoi kano si right approach ta sadana bagi kano si wakhalon se akhoi mami sami rakpa hek matang lei mamang da madugumba incident khara akhoi sum nisang sinna uraga lai ada housing lai de iba akhoi challenges sing asi urakanda akhoi Manipuri as a whole akhoi unitedly amtang akhoi fajana punna baki lusing ba singsina akhoi da sanariba mabuk shepa policy akhoi da nakoina na sanariba sai makoina sinariba makoi terminology to the high tarakana proxy war haise masigi kano se masigi mayokta akhoi chapchana unitedly akhoi amtang kano thonana ba akhoi not only the statement ko akhoi tawham thokpa movement khardi chapchaba akhoi effective way ba duma khongthang khardi kaino khannaraga tohu nanaba maduge maikai da su student lupsing sina makha tana thabuk tawhanningi aduga Manipur la leminariba luppuna maksida akhoi with humble ko akhoi appeal amaga tawningi ai gi lup ki oiba ai gi kalup ki oiba phurup ki oiba wa ngangna ba natraga statement pina ba natraga matam gi ai su simadi hai hre simadi tawgre na tawna bagi mong si daki ketang hongdoga akhoi Manipuri as a whole akhoi chaitheng piraiba kalup sing sige mayokta Manipur miyam gi apun ma united oiba effort ma khatang sei chapchana effectively akhoi
ꯆꯥꯎꯊꯣꯔꯛꯄ ꯉꯝꯅꯅꯕꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯃꯤꯟꯅꯕ ꯄꯥꯝꯃꯤ ꯋꯥꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯄꯤꯜꯁꯦ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯉꯥꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯏ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯤꯕꯁꯨ ꯂꯩꯔꯦ ꯁ꯭ꯇꯦꯠꯃꯦꯟꯗꯨ ꯌꯥꯝ ꯐꯖꯩ ꯑꯗ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯃꯥꯌꯣꯛꯅꯃꯤꯟꯅꯁꯤꯅꯗꯤ ꯍꯥꯏꯕ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯂꯨꯞꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕꯅꯗꯤ ꯌꯥꯔꯣꯏꯌꯦꯕꯀꯣ ꯆꯤꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯃꯥꯌꯣꯛꯅꯃꯤꯟꯅꯁꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕꯁꯤ ꯔꯦꯇꯣꯔꯤꯛ ꯑꯣꯏꯅ ꯂꯧꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯅ ꯄꯨꯟꯅ ꯃꯥꯌꯣꯛꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯛ ꯇꯧꯃꯤꯟꯅꯅꯕ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯀꯥꯡꯂꯣꯟꯗꯨꯗ ꯑꯩꯈꯣꯏ ꯏꯅꯤꯁꯤꯌꯦꯠ ꯇꯧꯁꯦꯕ ꯃꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯃꯨꯀꯣꯒꯨꯝꯕ ꯂꯨꯞꯁꯤꯡꯅ ꯑꯣꯔ ꯀꯣꯀꯣꯃꯤꯒꯨꯝꯕ ꯂꯨꯞꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯇꯩ ꯑꯇꯩ ꯂꯨꯞ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯐꯖꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯦꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯒꯤ ꯑꯣꯏꯕ ꯀꯃꯟ ꯏꯐꯔꯠ ꯑꯃ ꯑꯩꯈꯣꯏ ꯂꯩꯍꯟꯅꯤꯡꯉꯤ ꯃꯊꯧ ꯇꯥꯔꯒꯗꯤ ꯂꯨꯞ ꯃꯌꯥꯝꯁꯦ ꯅꯥꯒꯥꯒꯤ ꯕꯣꯗꯤꯁꯨ ꯌꯥꯎꯁꯅꯨ ꯑꯩꯈꯣꯏ ꯄꯥꯡꯒꯟꯒꯤ ꯕꯣꯗꯤꯁꯤꯡꯁꯨ ꯌꯥꯎꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯣꯀꯣꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯨꯀꯣ ꯂꯩꯔꯤꯕ ꯐꯣꯛ ꯁꯣꯏꯁꯅ ꯃꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯌꯨꯅꯥꯏꯇꯦꯠ ꯑꯩꯈꯣꯏ ꯗꯦꯂꯤꯒꯦꯁꯟ ꯇꯤꯝ ꯑꯃ ꯁꯦꯟꯇꯔꯗꯒ ꯆꯠꯂꯒ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯈꯣꯠꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯋꯥꯛ ꯑꯥꯎꯠ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏ ꯄꯥꯡꯒꯟꯒꯤ ꯂꯨꯞꯁꯤꯡꯗꯒꯤꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯡ ꯂꯧꯕꯤ ꯊꯧꯗꯣꯛꯀꯤ NIAꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯀꯦꯁꯀꯤ ꯑꯞꯗꯦꯠ ꯔꯤꯄꯣꯔꯠ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯣꯡꯊꯝ ꯕꯤꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯡ ꯂꯧꯕꯤꯒꯤ ꯊꯧꯗꯣꯛꯁꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯃꯌꯥꯝꯗ ꯈꯪꯍꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤꯏ ꯑꯣꯖꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯃꯁꯤ ꯍꯣꯏ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯨꯒꯤ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯗꯤꯃꯥꯟ ꯇꯧꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯈꯪꯍꯟꯗꯕ ꯃꯗꯨꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯃꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯇꯨ ꯀꯔꯥꯏ ꯌꯧꯔꯒꯦ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯕ इन्वेस्टिगेशन प्रोग्रेस करी लेरगे है इन्वेस्टिगेशन प्रोग्रेस तो अदो मियामना खंग मथौ ताई हाइबेनेबा मियामना खंगलुगा हाइसि अदुम कैनो ओइबा लेजिटिमेट ओइबा जेन्युइन ओइबा अदुम क्वेश्चन अमदि ओयेना अखै अदुम थमजगे यम नोइजे ngasi ओजागी सिलबा मतम के काइथोकपिरगा ngasi नोटिस दो टीवी ना युक खुदिंग संदोकसरिबा न्यूज जर्नलिस्ट प्रोग्राम दा सरु याबिबु दम ओजाबु सरोइबन थागत फुंदोकसरि मियंग ताबिर पुंगबुसु अरोइबनि कोन खुरमजरि Sparkle Educational Service की Career Counselor की Female अमसुंग Male की ahangba post ani kauri Educational Qualification MBA loiba oigadabani Fresher अमसुंग Experience leiraba miyoisingna apply taubiba yagani Hena akupa marol ki damak 7005063196 natragana 9366230077 da contact tawirao natragana aikhoigi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Tikon Road, Imphal East, Manipur da Lengsin Bira. Admission open. National Institute of Electronics and Information Technology NELIT Imphal-gi tongan ba course singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA, MCA, MTech, AI and ML, MSc IT, MSc Bioinformatics की ओइना registration तोबगी अरोइबा नुमित लाक्लिबा जून गी तारीख 12 entrance test ना जून गी तारीख 13 ता फांगथोकनी BCA
BSc Computer Science BTech AI and ML gi registration tobagi aroiba numina megi tang kunni entrance test na megi tarik kunmari da pangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free oijagani pijari ba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani Norris window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada Athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau